hotel, fast food, restaurant, gym and fitness, lifestyle and fashion store, cosmetic product na singbadasu India Health Card ki membership oibiba mioi khudingna 10 to 30% ki discount fangba yai. Masida sunatana health insurance, medical checkup package, medical tourism, medical loan facility, online doctor consultation singbadasu 10 to 30% ki khudongchaba India Health Card holder singda bizari. Kanabasing asi launabagidamag ngasima Google Play Store da sanbiduna India Health Card app download tawbiu amadi membership enroll tawbiu. Download India Health Card app today. Please share. अहानबदा मरुओइबा पाव नेशनल एवरेस्ट तगी हंथरबसु मणिपुर दा सुसाइड न मरम ओइदुना मी सिबगी सांग हेंगलकले पुकनिंग वखल गी लेना मतम जाना लायंग होबना सुसाइड थिंगबा ngamgani हाइना डॉक्टर रोबिंद्रोना फोंदोखरे एसटी लिस्टा चलहौद्रबदी सीएम फावबा येलहौमिना ओइबा फंगलकलोय हाइना कमिटी की माइकेदगी फोंदोरकले मियामना आयुर्वेदिक लायंगी काना बलौरसे हाइना मणिपुरी गवर्नर लागनेसना फोंदोखरे नागालैंड का ताइनबा असम की बॉर्डर दा नुमिदांग की मतमदा कर्फ्यू लेखिगति हाइना फोंदोरकले CBI na Pravista na misigi langla langzin puthoktrabadi Supreme Court ta wakatlagani haina PAC gi maikaidagi phongdorakle amadi Lisipri Abu East Timor gi Goodwill Ambassador oina hapkhrai Kurumjari Morning Newspaper Reading tabiriba singbo Pusparani Laisramna taram noksari ngasi langban gi Thanil Numit Englishing ani kungani thoi September gi tarik tara thang chinumit asigi maru oiba pausing miyam da sandokna pijari
नेशनल एवरेस्ट तगी सुसाइड की चांग हंथरबसु मणिपुर दा हौखिबा कुमजा लिसिंग अनि कुनगा यंगनबदा कुमजा इंग लिसिंग अनि कुनगा माथोइदा सुसाइड तौबगी चांग चादा तरा माथोइदा स्मिक मरी हेंगलकले कुमजा लिसिंग अनि कुनगा माथोइदा नेशनल एवरेस्ट दा चादा तरा निथोइ ओइबा मतमदा मणिपुर दा सुसाइड न सिकिबा मीगी चांग असि चादा अमदा स्मिक मंगा ओइखी नेशनल क्राइम रिकॉर्ड ब्यूरो की रिपोर्ट मतुंग इना कुमजा लिसिंग अनि कुनगा माथोइदा इंडिया दा सुसाइड ना मियोइ पुना लाख अमा लिसिंग हुफुगा मरी सुपना कुंट्रागा हुमदोइ सीखी हाइबा सही असिदा अवांग नोंपो स्टेट निपान की मनुंगदा असम दा मियोइ लिसिंग अहुम चनी हुमफुनिथोइ सुसाइड तौरगा सीखी त्रिपुरा दा मियोइ चाटेट का हुमबुद्रा माथोइ सिक्किम दा मियोइ चनी गा हुमफुतरु मेघालय दा मियोइ चनी गा कुंतरु अरुणाचल प्रदेश दा मियोइ चामगा हुमफु मिजोराम दा मियोइ मौबुद्रागा मापन मणिपुर दा मियोइ निफु मापन अमसुंग नागालैंड दा मियोइ निफु हुमदोइ सुसाइड तौरगा सीखी कुमजा लिसिंग अनि कुनगा यंगनबदा कुमजा इंग लिसिंग अनि कुनगा माथोइदा सुसाइड तौबगी चांग ख्वादगी वांखलकपा थेंगनरी हाइबा चाही असिदा मणिपुरना सुसाइड तौबगी चांग चादा तरा माथोइदा स्मिक मरीदा हेंगतकी अतई अवांग नोंपो स्टेट सिंगी मनुंगदा असमना चादा सिनो दशमिक तरुक मेघालयना चादा सिनो दशमिक मापन अरुणाचल प्रदेशना चादा सिनो दशमिक सिनो ओइखी अमरोमदा नागालैंड की ओइनदी सुसाइड की चांग असी यामना हंथखरे स्टेट असिदा चादा तरा दशमिक मरी की चांगदा सुसाइड हंथरे मिजोराम न चादा निपान दशमिक अहुम सिक्किम न चादा तरुक दशमिक तरेट त्रिपुरा न चादा निपान दशमिक निपान की चांगदा सुसाइड हंथखरे इंडिया की ओइना नैनबदा इमुंग मनुंगी प्रॉब्लम कोक की अनाब लैबा मयाई काबा चिंजाक सिजिन्नबा नत्रगा युदा लाइचुबा असिन चिंबा कया असिना मियोई अमना मसा मतोमता सिजननबगी मरम ओइहल्ली सुसाइड की मरम सिंगी मनुंगदा इमुंग मनुंगी प्रॉब्लम न चादा 39.2 कोक की अनाब लैबा चादा 19.3 अमसुंग मयाई काबा चिंजाक चाबा अमसुंग युदा लाइचुबना चादा 3.3 ओइहल्ली सुसाइड तौरगा सिबगी चांग असि नुपाना नुपीदगी हेले लैबा असिगी ओइना कुमजा लिसिंग अनि कुनगा माथोइदा सुसाइड ना सिखिबसिंगी मनुंगदा नुपाना चादा हुम्बुद्रा निथोइ दशमिक मंगा ओइबा मतमदा नुपीना चादा 19.3 ओइरी सुसाइड तौबा थिंगननबगी पांदमदा मालेमगी लैबा क्याना सही खुदिंगी सेप्टेम्बर 10 बु वर्ल्ड सुसाइड प्रिवेंशन डे हाइना थौरम पांगथोक्तुना लाक्ले मतौ करमना सुसाइड थिंगदगे हाइबगी मतंगदा मणिपुर स्टेट मेंटल हेल्थ अथॉरिटी की चीफ एजुकेटिव ऑफिसर कम मेंबर सेक्रेटरी लोइनना डिस्ट्रिक्ट हॉस्पिटल की सीनियर साइकियाट्रिस्ट ओइना थौपुरिबा डॉक्टर रोबिंद्रो खांगेबमना मियोई अमना मथंता सिजननबा होनरकपासी मरम कयादगी ओइबा याय तोंगा तोंगानबा मरम कयाना महाकी वखलदा डिप्रेशन नाहलकपदगी महाकी पुंसी असि कानद्रबनी हिंगलुबगी वाहनथोक याउद्रे खलकपा अदुगा वखल यामना नुंगाइतबा मतमदा मियोई अमा मसा मथंता सिजननबा फिरेप असि लौगले असिगुम्बा थौदोक असि थिंगननबगीदमक इमुंग मनुंग मरी मता नक्सिनना लोइनबा मरुमपांगसिंग डॉक्टर सिंग अमसुंग खुनाई असिदा लैरिबा मिपुंग खुदिंगमक्की थौदांग यामना चावी हाइखे मियोई अमना मसा मथंता सिजननबा होनरकबा मतमदा अहानबा खोंथांगदा थबक ओइना हेक्तमक पांगथोककंदे कनागुम्बा अमा मथंता सिनिंगबा फाउरकपा मतमदा मसाना फोंदोक्त्रबसु महाका वारी सानबा महांगना तौथोरकपा थबक महाकी माइथोंगदा ममी ताबा याउना अतै खुदम चांगदम खरा हेक हेक उटकल्ली वारी सानबा मतमदा महाक ताइबंगपान सिदा हिंगलुबगी करी कानरिबगे महाक सिनिंगले अहाक खांगवा यामना वारे हाइबना चिंगबा हाइरकपदा अयामबना इचमचमना खंदोकपगुमना तौरी असिगुम्बा खुदम चांगदमसिंग असि महाकी इमुंग मनुंग नत्रगा यामना नक्सिनना तिनबा मियोइसिंग खक्तना अयामबा थेंगनगनी मतम असिदा असिगुम्बा खुदम चांगदम असि हेक थेंगनबगा मियोइ अदु मरी लैनबा साइकियाट्रिकि डॉक्टर अमा तानदुना काउंसलिंग पीबगा लोइनना मतम साना लायंग हौरबदी सोइदना कनबा ngamgane डिप्रेशन थिंगबा तारबदी सुसाइड
ꯊꯤꯡꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯗꯤꯄ꯭ꯔꯦꯁꯟ ꯊꯤꯡꯅꯅꯕꯒꯤ ꯃꯇꯥꯡꯗ ꯋꯥꯈꯜ ꯇꯥꯍꯟꯕ ꯆꯪꯉꯤ ꯑꯃꯔꯣꯝꯗ ꯌꯨ ꯅꯠꯇ꯭ꯔꯒ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯁꯤꯖꯤꯟꯅꯕ ꯑꯁꯤꯁꯨ ꯁꯨꯁꯥꯏꯗ ꯇꯧꯅꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯤꯕꯅꯤ ꯃꯁꯤꯗ ꯅꯠꯇꯅ ꯋꯥꯈꯜꯒꯤ ꯑꯅꯥꯕ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯁꯨꯁꯥꯏꯗ ꯇꯧꯕꯒꯤ ꯃꯔꯝ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯈꯤ मितई मैतईबु मुत्खिदनबा इंडिया की शेड्यूल ट्राइब लिस्ट चलहंदुना कॉन्स्टिट्यूशन की ngaklo piu haiduna sahi tara hena demand tawrakpa sida paliba lengak asina thawoidragadi state asigi chief minister fauba yelhomina oiba phangloidobagi fibamda laklagani haina शेड्यूल ट्राइब डिमांड कमिटी मणिपुर STDCM गे फाइनेंस सेक्रेटरी खागोकपम कुंदरना फोंदोखरे वाफम असि मैतई मितईबु शेड्यूल ट्राइब की लिस्ट चलहल्लु हाइदुना STDCM ना लेप्तना चथरकपा खोंजंगी सरुक अमा ओइना लांगजिंगदा लेबा वेस्टर्न स्टार क्लब ता चथखिबा वकत मिफमगी खोंजंगदा सरुक याकिबा डिमांड कमिटी असिगी फाइनेंस सेक्रेटरी खागोकपम कुंदरना फोंदोरखिबनी वकत मिफम असिगा मरी लेनना महाकना मखा ताना हाई लमदम असिदगी मितई मैतई हाइबा फुरुप असि चही खरगी मतुंगदा मुत्खरगद्रा हाइना पाखतपदगी तौदबा याद्रबा डिमांड अमा ओइना सही तरारोमगी ममांगदगी हौना मितई मैतईबु शेड्यूल लिस्टदा चलहल्लु हाइदुना डिमांड तौदुना खोंजंग संसिंदुना लाकपने लुरिबदी पालिबा लेंगा असिना फुरुप असि मुतलोय हाइना खनबनरा नत्रगा फिबमना यादबनरा डिमांड असि ताबिदना लेरिबासी करीगुंबा फुरुप असि मुतखिबा ताराबदी लमदम सिगी मियाम खक्ता नत्ते लेंगाक पाइबसिंगसु यावगदौरिबनी मतम खरगी मतुंगददी स्टेट सिगी चीफ मिनिस्टर फावबा येलहौमिना ओइबा फंगलक्लोइदौबगी फिबमदा लाकदौरी रिजर्व लैंड ओइहौदबना लमदम सि मितोमना लेखिबगी लंबी लाकदौरी हाइखी हौजिक मक्सु स्टेट सिगी लेंगाक पाइलिबा MLA सिंगी मरक्ता मपानदगी लाकपा मितो फावबा यावरक्लबा मतम असिदा अखोई तुमिना लेथोकपगी पाव असि मखा ताना पिजरे लेथोकपगी मतम अदु ओइरक्ले डिमांड असि पीदना थिंथना लैरिबा मखै फिबम सोकपा हेलकनी हाइबसी पालिबा लेंगाक असिना खंगबियु लेंगाकना थबक पाइखत्रि फावबा डिमांड तौबगी खोंजंग असि लेप लैरोय मरम अदुना फुरुप मुतनबगी दमक अथुबा मतमदा डिमांड असि पीबियु हाइना महाकना मखा ताना फोंदोखि अखोई मियोइबगी हक्सांगी लेना कयाबु ngakthokpa ngamliba ariba layeng pathap amasu oiriba ayurvedic ki layeng pathap asi miyamna sathaminarasi haina manipur gi governor Laganisana phongdokhre Ministry of Ayush ki miteng makhada Binoba Seba Pratishthan na sinduna numit humni chupna City Convention Center da chathagadaba Ayurveda Parva Manipur ngarang governor Laganisana hogdokladuna wafam asi phongdokhibani Ayurvedic ki layeng pathap asi miyoibada leina khudingmak layeng duna lakpa khwaidagi liraba layeng pathap amani Ayurveda ki pathapti miyoibagi haksang amasung wakhal nungaina thambani wakhalon asi mipum khudingda leiragasu miyamna pukning amasung haksang nungaina leiba ngamdri अदुबो आयुर्वेदिक की लायंग पथाप असिना मियोइबगी चिंजाक्तगी हौरगा पुंसी महिंग फावबा अफबा लंबीदा लमजिंगदुना मियाबु मसामा उफना हिंगनबा ngamli आयुर्वेदा असि ngalingei matamdagi leibak asidagi hokhiba leina khudimak phahanba ngamba ariba layang pathap amani ipa ipu haktaktagi loinaduna lakpa layang pathap asi chahi lising mangaromgi mamangdagi scholar amadi aphawba miyoi singi tungin ba kayana ngasisu chathaduna lakli Ayurveda gi maru oiba amadi miyoi bada piriba kanabasing asi yengduna
India lengang na ayus ki khanaba ministry ama hangdoktuna ngasisu ningthina chalaiba ngamle leiba asigi Kerala da hairiba ayurvedic ki layang pathap asi mipum khudingmakna pak sana chathanari aikhoi khudingmaknasu layang pathap asi pukning thogatpa loinana tung inba mathau tai hainasu mahangna makha tana phongdokhi Imphal East District ki manung chanalaiba Hapta Golapati Mayai Lekaida Nahanumidang BJYM amadi yada anina mayai gaba potlam thingbagi saru ama oina sathakiba thabak thorumgi paulo bachaluba paumida khutharakhibabu All Manipur Working Journalists Union Amju amadi Editors Guild Manipur EGM na nungaitaba phongdokre Kumza lising ani tararet ki September nipan da Uttar Pradesh ki Greater Noida ki isai nongmai tawpham mafam khangdana mangkhraga mathang numit ki numidawairam sina phangle hairaga imung manungda khanghandana September 13 da unclaimed dead body ni haiduna poloi thoklamkhiba Uripok achom lekaidagi Pravis Sanam misigi manga suba leikidabagi ningsing thoram pangthokre Uripok achom lekaida mahaki yumda pangthokhiba ningsing thoramda misi asiga mari leinana semkiba People Action Committee Against the Brutal Killing of Pravis Sanam of Uripok achom lekai at Greater Noida amasung leikidabagi imung manung na punna sinduna pangthokhiba thoram asida misi asiga mari leinana semkiba People Action Committee gi convener L Pichuna hai Pravis Sanam mafam khangdana mangkraba matungda sina phangkhibagi thodok asi Manipur miyam gi thamoi sokba thodok oikhi misi asigi matangda CBI na case asi pairabasu mang thana sangsinba ngamdaba asi laibak thibani CBI gi thawong asida asoiba aranba leiragadi case asi Supreme Court ta wakatuna japchaba asengba ama khangnanaba honagani thawram asida Pravis Sanam gi apokpa Sanam Jugindrona phongdokhibada mahaki masanupa gi misi asigi matangda CBI na case pairabana achumba langla langjin ama sungsoi soidana puthokpirakani haibagi thajaba thamlambani adubu ngasi phawbada chahi manga helaba matam asida misi asigi matangda achumba langla langjin ama phawba puthokpidana leiri misi asiga mari leinana charsit phawba pikhatana leiri haikhi Masagi sahi tara khakta ngairibi Environment and Climate Activist Lisifria Kangu Jambu East Timor Leibaki Goodwill Ambassador oina Nobel Peace Prize phangkraba makhoigi President Dr. Jose Ramos Hortana hapkhre haina the Child Movement na thadorokpa cherol amana khangalakle mahangna environment amadi peace ki hiram ani sida thabak tawgani mari leinaba che changsing September amada Lisifria da City oina tharaktuna khanghalakre asigumba achoba ikai khumnaningai masak oiraba laibak amagi pham ama pahelakpa haibasi araiba nate India gi angang macha amada officially laibak amagi ambassador hablakpa sisu yamna tangna thoi Lisifria na media singda phongdokhibada mahakpu Goodwill Ambassador ama oina hapirakpa si mahakpu tasengna ikai khumnabi bani mahangna East Timor gi President Dr. Jose Ramos Horta amadi East Timor gi miyam khudingmak mangonda thajaba thambibagi damak thagatpa phongdoksari haiki mahakpu makhoigi khonjel ama oinanaba mangonda sinabiri ba thaudang asi mahangna chetna loksinjai Climate change dagi East Timor gumba ithat leibak kaya malem asidagi kannana bohanabada mahakumba kaya gi thaudang yamna chawi Climate change asi haurakliba angang singi maphamdadi akibagi masak oire malem gi ina khulaba leibaki lusingba singna haidokhiba wa ngakna climate change na awaba tahalaba leibak singda mateng pangduna angang singi tungi punsi kangadabani haina mahakna makhatana phongdokhi Ningsingba yabadi Lisifria na haukiba me kunda East Timor gi anauba President wasak laubagi thoromda malem gi lusingba singi mamangda maitai fizol setuna wangang kibani madugi nimit aduda East Timor ningkha tambagi mahau phangba sahi kunsuba numisu oikibani haire
Nagaland tainaba Assam gi Sivasagar district state ani gi marakta leiriba kilometer 5 sangba paringda numidang wairam pung 3 tagi ayuk pung 3 phawbagi oina numidang gi curfew gi athingbasing mathang thagi ahan basayol phawba laikhigani haide masigi matangda Sivasagar gi district administration na official oiba cherol ama thokre Leipak leihau sangyeng tawduna pothok puthoknaba lawmi singna hotnasi ahen basa thok lehenduna semilon hena chawkhatpa oirasanu haina Kangpokpi district ki nodal officer su oidiba commissioner M Joina phongdokkhrai Sangai Progda Laiba Food Corporation of India FCI gi godown da chana thakna ba potlam sing paisinbagi thabak thoram sing adu thomi sing gi mangda utkrai Food Corporation of India ki head office dagi regional office sing da haukiba August 3 da tharakpa cherol amagi matung ina ngarangi thoram asi pangthokibani haire FCI gi deputy general manager Sanjit Kumar na regional office singi general manager singda tharak pacherol amada hai FCI gi tonga ba godown sing asida national amadi state media gi paumi sing bu kauduna godown gi condition amasung godown asida sathariba thabak thoram sing yenghangadabani masigi damak mari leinaba singna mathau taba thabak thoram sing paikhat kadabani ngarangi yengsin khongset asida mapandagi lakpa truck lot sing FCI godown da matau karamna entry tawraba matungda weight on ba madugi matung unit khaidoktuna godown da thamba chengi quality amadi fraction year check tawba madu loiraga mathon naina thangatuna kamdongna matam kuina thamba yanana ba semi amadi tin tarakpa matamda karamna ngakthokpana chingba kari thodang lokhatkani haibagi matangda paumisinga punna ningthina yengminaki Yangsin Basiga Mari Lainana FCI godown gi depot manager TS Jibona Phongdorakpada mapandagi lakliba potlam sing achi mathang manaw naina magi yopham thokpa mafam singda amuk yohanduna miyamda phanganbani haiba processing asiga chap manaba mawongda Manipur gi tongan ba mafam singda leiriba godown mapan makta chathari paumi singa loina duna sangai pro FCI godown da chathari ba process Yangsinliba asigumna atay godown singsu makatana yangsinminakhi gani haina phongdokhi National Cooperative University na laiba asigi miyamda Cooperative Society gi maramda wakhal lausing kaya piba ngamduna kanaba phanganbagi sang hengat halagani haina Manipur gi Cooperation gi Minister ODP Nemsa Kipgena phongdokkhre wafam singarang New Delhi gi Bigyan Bhavan da India gi state kaya dagi lakpa Cooperation Minister Singh Conference da saruk yaraduna phongdokhibane Manipur lenga ki makhada tongan ba cooperative society sing leiriba sing asi hena mapung phana thabak tawba ngamnaba thabak paikhatli masigi saru ama oina kanaba suleptana phangli Chief Minister N Biren gi lising makhada cooperative sector asibu hena mapangal kangkhalhananaba honaraklibani Ministry of Cooperation gi Maikaidagi supirak liba mateng amadi anoba thorang kaya asina maram oiraga khumang chauchil hanbada mateng pangli Manipurda Cooperative Society lising tarani thoi hena laidi panchayat khudingi yamdrabada dairy natraga fishery gi Cooperative Society amamam lehelabadi hanadagi leirakliba phibam asi hena phagalakani thajai Manipurda dairy amadi fishery gi Cooperative Society sing masing hengathanbada mathau yamna tai Manipur asi akangna resource leiba state amani masina maram oiraga mateng kayasu piba changi Ministry gi maikaidagi Manipur gi miyambu Cooperative Society gi kuthangda hena senthok lambi leihanana bagidamak project kaya gi
NCDC pibada mateng panghaningi anauba national cooperation policy asinasu cooperative society gi ihau asida hena ningthina thabak tauba ngamhangani haiki. India da hauji sandokpa thengnariba launaganba laina singi marakta mi sibagi chang asi TB na khwaidagi hena wangi haina India gi president Draupadi Murmu na phongdokre. Wafam asi leiba asidagi TB maru phangna muthatna bagi pandam dangarang online gi khuthangda launch tawkiba Pradhan Mantri TB Mukta Bharat Abhiyan campaign da phongdokhibani hairi. Tharom asida wangang laduna president Draupadi Murmu na makhatana haiki TB asi muthatna bohonabada miyamda phawriba aki tujungba amadi hangoiba si hana muthathanba mathautai. Masigidamak paksana awareness pangthokpa amadi TB na naraba singbu matam sana khangdoktuna mapung phana lemna layeng biba tangai phade. India asigi malemgi apunba misingi chada kullom tamak leibak amani adubu TB nariba apunba misingi chada kunga mangadi India dagi oiri. Loinana laina asina naraba miyoi sing asisu ayambana lairaba amadi mayum makai ningthina leitaba miyoi singna namna oi. Laina asina naraba miyoi singbu hanthana amadi hangoi tukachana loina bibana maram oiduna anaba miyoi singna losinduna lainana bagi phibam amasu uba phangi asigumba aranba thawong sing asi yariba makai thingaunanaba honagadabani. TB laina thoanba yaba mahik asi miyoi bagi haksangda yauduna laikraga miyoi adugi immune system sontharak matamda hek phudorakpasu thengnai. Masida matam sana layang bihaugadabani laina asi layang laga mapung phana phahanba ngamba laina amasu oidibani. Laina asidagi naraktanaba ngakthoknanabagi kanglon kyamarumsu lairi madusu ngakna chatpa mathau tai haiki. Laina asi leiba asidagi maru phangna muthatnabagi pandamda laina asina naraba miyoi khudingmak lemna layang bagi khudongchaba phangalibani. United Nations ki Sustainable Development Goal gi matung ina leiba khuding makki lakliba kumja lising ani kuntra fawbi manungda TB mapung phana muthatnaba pandam thamlibani adubu India gi oinadi hiram asida henba mityeng changduna laina asi leibak asidagi kumja lising ani kunga manga fawbi manungda mapung phana muthatnaba pandam thamli pandam asi mai pahanba ngamnaba aikhoi khudingmakna hotnaba changi haiki. Launch tawriba Pradhan Mantri TB Mukta Bharat Abhiyan asi leiba asigi tongan ba stakeholders sing punsinnaduna TB muthanaba sangsilliba khongjang asida hena khumang chawsilhananabagi pandamdani haiki.
ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯄꯥꯟꯒꯤ ꯑꯣꯏꯕ ꯄꯥꯎ ꯈꯔꯗꯪ ꯄꯤꯖꯔꯤ꯫ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2018ꯀꯤ ꯃꯃꯥꯡꯗ ꯂꯩꯉꯥꯛ ꯄꯥꯏꯔꯝꯕ ꯄꯥꯔꯇꯤ ꯈꯨꯗꯤꯡꯃꯛꯀꯤ ꯏꯗ ꯀꯔꯞꯁꯟ ꯍꯥꯏꯕꯁꯤ ꯃꯇꯝ ꯄꯨꯝꯕꯗ ꯂꯣꯏꯅꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯂꯩꯉꯥꯛꯁꯤꯡꯅ ꯀꯔꯞꯁꯟꯕꯨ ꯃꯈꯣꯏꯒꯤ ꯃꯊꯧꯗꯥꯡ ꯑꯃ ꯑꯣꯏꯅ ꯈꯜꯂꯒ ꯊꯕꯛ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯅ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯖꯣꯒꯤ ꯑꯗꯤꯇ꯭ꯌꯅꯥꯊꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯀꯔꯞꯁꯟ ꯇꯧꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯁꯣꯏꯗꯅ ꯂꯣꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯐꯪꯒꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯖꯔꯈꯟꯒꯤ ꯃꯦꯗꯤꯅꯤꯅꯒꯔ ꯇꯥꯎꯟꯗ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡ ꯁꯣꯔꯨꯝ ꯀꯝ ꯒꯣꯗꯥꯎꯜ ꯑꯃ ꯈꯪꯍꯧꯗꯅ ꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛꯇ ꯃꯁꯥꯒꯤ ꯆꯍꯤ 40 ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃ ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯀꯌꯥꯒꯤ ꯑꯣꯏꯒꯗꯕ ꯆꯀꯥ 2 ꯄꯥꯟꯕ ꯒꯥꯔꯤ ꯃꯆꯥ 200 ꯂꯣꯝꯁꯨ ꯃꯩꯅ ꯆꯥꯛꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯀꯤ ꯔꯤꯄꯣꯔꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯆꯍꯤ ꯑꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯁꯔꯨꯛ ꯑꯃꯗꯤ ꯃꯊꯪ ꯆꯍꯤꯒꯤ ꯑꯉꯟꯕ ꯁꯔꯨꯛꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟ ꯑꯃꯁꯨꯡ ꯂꯥꯛꯂꯤꯕ ꯀꯨꯝꯖꯥ 2023ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ ꯕꯤꯖꯦꯄꯤꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯃꯤꯅꯤꯁꯇꯔꯁꯤꯡꯗ ꯑꯅꯧꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯃꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯁꯤꯡꯕꯨ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯍꯟꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯀꯨꯝꯖꯥ 2023ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯂꯣꯛ ꯁꯚꯥ ꯏꯂꯦꯛꯁꯟꯗ ꯕꯤꯖꯦꯄꯤ ꯃꯥꯏꯊꯤꯕ ꯄꯤꯅꯅꯕ ꯍꯣꯠꯅꯔꯤꯕ ꯕꯤꯍꯥꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯤꯇꯤꯁ ꯀꯨꯃꯥꯔꯅ ꯁꯣꯅꯤꯌꯥ ꯒꯥꯟꯙꯤꯒ ꯎꯅꯔꯒꯅꯤ꯫ ꯏꯇꯥꯂꯤꯗ ꯂꯩꯔꯤꯕ ꯁꯣꯅꯤꯌꯥ ꯒꯥꯟꯙꯤꯅ ꯏꯟꯗꯤꯌꯥꯗ ꯍꯜꯂꯛꯄꯒ ꯎꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯑꯁꯤ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨꯑꯣꯏꯕ ꯏꯂꯦꯛꯁꯟ ꯑꯣꯏ ꯍꯥꯏꯈ꯭ꯔꯦ꯫ ꯃꯃꯥꯡ ꯊꯥꯗ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯗꯒꯤ ꯇꯣꯛꯇꯨꯅ ꯃꯁꯥꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯄꯥꯔꯇꯤ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯔꯤꯕ ꯍꯥꯟꯅꯒꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯐꯥꯎꯕ ꯑꯣꯏꯔꯝꯂꯕ ꯒꯨꯂꯥꯝ ꯅꯕꯤ ꯑꯖꯥꯗꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯍꯥꯛꯅ ꯍꯥꯟꯅ ꯌꯥꯎꯔꯝꯕ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯁꯤꯅꯤꯌꯔ ꯂꯤꯗꯔ ꯀꯌꯥꯅ ꯃꯉꯣꯟꯗ ꯋꯥꯍꯩꯒꯤ ꯑꯣꯏꯕ ꯃꯤꯁꯥꯏꯜ ꯀꯌꯥ ꯀꯥꯞꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯋꯥꯍꯩꯁꯤꯡ ꯃꯤꯁꯥꯏꯜꯁꯤꯡ ꯑꯗꯨ ꯏꯆꯝ ꯆꯝꯕ ꯔꯥꯏꯐꯜ ꯑꯃꯅ ꯏꯔꯥꯏ ꯂꯥꯏꯅ ꯃꯥꯡꯍꯟꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯀꯣꯚꯤꯗ-19 ꯂꯩꯅꯥ ꯂꯥꯏꯆꯠꯀꯤ ꯑꯅꯧꯕ ꯀꯦꯁ 6,000 ꯁꯨꯞꯅ 92 ꯊꯦꯡꯅꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯂꯥꯏꯆꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ 38 ꯁꯤꯍꯟꯈꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯍꯦꯜꯊ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯗꯦꯜꯂꯤ ꯕꯤꯖꯦꯄꯤꯒꯤ ꯊꯧꯃꯤꯁꯤꯡꯅ ꯂꯤꯀꯔ ꯁ꯭ꯀꯥꯝꯒꯤ matangda ꯆꯨꯝꯕ ꯋꯥꯌꯦꯜ ꯄꯨꯊꯣꯛꯅꯕ ꯗꯤꯃꯥꯟ ꯇꯧꯔꯗꯨꯅ ꯗꯦꯜꯂꯤꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯔꯕꯤꯟꯗ ꯀꯦꯖ꯭ꯔꯤꯋꯥꯜ ꯑꯃꯁꯨꯡ ꯗꯦꯄꯨꯇꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯃꯅꯤꯁ ꯁꯤꯁꯣꯗꯤꯌꯥꯒꯤ ꯃꯌꯨꯝ ꯃꯅꯥꯛꯇ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ मेघालयगी न्यू शिलोंगदा CRPF की परमानेंट ओइबा बेस अमा लेहननबगीदमक एकर 10 पाक चावबा लम अमा मेघालय गवर्नमेंट CRPF की मकोक थोंबा ऑफिशियल सिंगदा खुसिनख्रे। मिजोराम यूनिवर्सिटी की खा थंगबा लुंगलई टाउन दा लैरिबा यूनिवर्सिटी असिगी कैंपस सेमजिनबा साजिनबा ngамदना लैरिबा सी फन मतिक साना लैतबननी हाइना मिजोराम हायर एंड टेक्निकल एजुकेशन मिनिस्टर डॉक्टर एल लानथांग लियाना फोंदोखरे। मेघालय स्टेट थोकलिबा करप्शन ग मरी लेनबा केस सिंग असि सेंट्रल इन्वेस्टिगेशन एजेंसी सिंग CBI अमसुंग ED दा थिजिलहननबा हाइनीक्रेफ्ट इंटीग्रेटेड टेरिटोरियल ऑर्गेनाइजेशन हितोना प्राइम मिनिस्टर नरेंद्र मोदी दा अइबा चेरोल पिसिंदुना तक्सिनख्रे हाइदे। बांग्लादेश तगी इलीगल ओइबा मवोंगदा त्रिपुरा दा संगसिलक्लिबा मियोइसिंग मसक खंगदोकनबा अमदि मतम जाना थिंगबा ngamnanabagidamak त्रिपुरा गवर्नमेंट स्पेशल इन्वेस्टिगेशन टीम अमा सेमखिबगा लोइनना मथौ तौबा
State Assembly election gi matam naksilakpaga loinana Tripurada violence ki oiba thabak thawong singthokpagi sangsu hanadagi yamna hengat lakle ngarang su opposition da leiriba CPIM gi workers sing amadi ruling da leiriba BJP gi workers singa ungkhatnarakpadagi violence ki oiba thawong sing sathanarakpaga loinana nakal animaki worker kaya asok apan nanghankre haina police ki report amana haire Haukiba August ni panda FBI na hanagi President Donald Trump ki Mar A Lagogi yumdagi phagat kiba documents sing review taunana ba special master ama hamnana ba pi kiba ruling ama US Department of Justice DOJ na appeal tawkhre North Korea gi lusingba Kim Jong Un na miyamda wa ngangladuna leiba adugi nuclear khulai sing Thadok ba mahang na chitpa phirep lore haina sagol se numita phongdokkhre Terrorist attack singi victim singbu mateng pangnana bagi thorang lokhatnana ba UN Secretary General Antonio Guterres na appeal tawkhre Nasana masigi Artemis ama space da launch taunana bagi damak Tarik ani haibadi September kunga humdoi amasung kunga taret asi khanari haina lauthokre Tourism sports culture amasung business ka mari leinana Russian visa holder singna European Union EU amasung Shenzhen John da sanglakpada matam kharagi oina limit lehenana ba warep laure haina Poland Lithuania Latvia amasung Estonia gi Premier singna joint declaration amagi khuthangda phongdokkhre haire Ukraine gi President Volodymyr Zelensky na laiba asida khongchat ama lakliba US ki Secretary of State Antony Blinken na Unaduna langi saitheng nanglaba laibak asida Amerika na mateng pangbagi matangda khanakre Mang takpagi masak oiraba ising ichawna soolaba miyoy singna mateng pinanaba fan oina Pakistan government na PKR billion $3 million tarahumdoi approve tawkhre haire Conflict amasung ikang na awaba nanghalaba singidamakta World Food Program WFP na Ukraine dagi thakiba hawai chengwai sing puba ahanba jahaz Ethiopia da thungkhre haina UN spokesman amana phongdokkhre Texas ki apikpa town ama oiriba Ubande da leiriba park amada thokiba nomai kapagi thodok amada yamdrabada juvenile ani asok apan nangkhre Sagol se numit ki ayukta Brazil gi awang thangba Tara state ki capital Belém city ga naknana hi ama lupkhibadagi yamdrabda miyoi Tara mari sikhre amasung atai miyoi kunga taruk thiba khangkhidre haina official source singna phongdokkhre Turkey da numinini leptana sakhiba lamai ama laksinba ngamle haina laiba asigi health minister Fahrettin Rokana phongdokkhre haire Syria gi awang nungsup thangba saruk talaiba Al Qaeda ga mari leinaba Nurra front ki position sing the Russian force singna air strike chathabada rebel chamaga kun laikhidrai
Sanabagi pauta All Manipur Football Association asinduna lamlong thongkhong da laiba artificial turf ground da chathariba 15 suba Manipur State League ki ngarang sanakiba match anida Athletic Football Club AFC amadi United Khojim Birders UKV Maipakre Tripura na yumbu oiduna Agartala da chathariba North East Zone Interstate Badminton Championship ki ngarang sanakiba Junior amadi Senior Mixed Team Event ki final match singda Manipur na Asambu ahum ani da maithiba piduna winner oiba ngamkhre Junior Team Final ki Voice Singles da Assam gi Tanmoy Bikas Baruwana Ais Malem ngan babu tara taret kumathoi mapan kumathoi tara aduga girls singles da Isarani Baruwana Leoni Tan Jambo kungamathoi mapan kungamathoi tara mathoi da maithiba piramki Ebiola Doda na chankiba goal ani amadi Fires ki goal amagi matengna Mohammedan Sporting Club na Kerala Vaster Football Club pu goal ahum sunoda ngarang Kolkata gi VYVK Stadium da sanaki bahan ba quarter final da maithiba piduna Samaga kuntra mathoi suba Indian Oil Durand Cup ki ahan ba semi final changbangamba team oikre Number 1 Iga Suyan Tekna Tunisia gi Ons Xavier ga Chathariba US Open gi Women's Singles ki final da ngasi lamba tawnaragani hairi Kodompokpi Sports Complex Wangjing da Chathariba L Chandrakishore First Division Football League ki ngarang sanakiba match amada Yaripok FC na DLC Hairokpu Goal Manga Sunoda Maithiba Pikre Yaripoki Goal Sing Asi Subhas Maksud Tas Khan Nawaz amadi Pritam na Chankhe Amarom da ngarang sanakiba topa match amada Pathap FC na KRC bu Pansil ama Sunoda Maithiba Pikhi MD Mustafa na Pathap FC gi amata ngaraba Mai Pakpagi Goal Chankhe District Sports Association Bishnupur gi Mini Stadium da Sathariba Ahanba L Itumsa First Division Football League ki ngarang sanakiba match amada KYVON SWC Kha Jirina TYDA Taubulbu Pansil Mari amada Maithiba Pikre Imphal East Ad Hoc Committee na sinduna Chathariba Moirangthem Ibobi First Division Football League ki ngarang ayuk lamlong thongkhong da laiba artificial turf ground da sanakiba match amada SWC amadi Nipso Kaibi Pansil amamamda draw oikre SWC gi goal asina P Abhinas na Chankhi aduga Kaibi gi goal asina N Avijit na Chankhi Mangal Foundation na sinduna Hairoki City Club ground da chathariba ahanba Maipakpi State 11 Men's Open Football Tournament ki ngarang sanakiba Group A gi match amada Hairok FC na Real Langathen bu Pansil ani amada Maithiba Pikre International Olympic Committee IOC gi Executive Board na kumja lising ani kungamari da pangthokadoriba Paris Olympic Games da boxing gi anauba qualification system chatnabada ayaba pikhibaga loinana region multi sports inventing maru oina Asian Games Pan America Games amasung European Games na qualification inventing oiragani haikre All Trafford ta sanakiba Europa League Group E gi opening match da Bryce
मेडिस की पेनाल्टी ना रियल सोसिडाड ना युम्बु मैनचेस्टर यूनाइटेड पु गोल अमा सुनोदा माइथिबा पीख्रे UEA की कोनुंग दुबई दा चथरिबा एशिया कप T20 क्रिकेट टूर्नामेंट की नहान सानकिबा सुपर 4 की मैच दा विराट कोहली ना लौकिबा रेकॉर्ड ओइरबा सेंचुरी की मतेंगना इंडिया ना अफगानिस्तान बुरन चामगा सुमना अमदा चाउंगना माइथिबा पीख्रे इंडिया की नुपा क्रिकेट टीम था असिगी तरुकता श्रीलंका गा सानकिबा मैच दा विकेट तरुकता माइथि हौकिबनी अदुबो इंडिया ना टूर्नामेंट असिदा फाइनल चंगना बगिदम मखा ताबा मैच की रिजल्ट की मखा पोनखी पाकिस्तान सेप्टेम्बर 3 अफगानिस्तान का सानबदा सुमनगी विकेट अमदा माई पाखिबदगी इंडिया टूर्नामेंट असिदा फाइनल चंबगी लंबी लोइसिनखिबनी इंडिया अमसुंग अफगानिस्तान नहान अथेंबदा दुबई इंटरनेशनल क्रिकेट स्टेडियम दा सानखिबा मैच असिगी टॉस अफगानिस्तान ngамदुना फील्डिंग खनखी इंडिया हाना बैटिंग तौरकपदा बैटर सिंगना यामना फजबा परफॉर्मेंस उतुना ओवर कुंदा विकेट अनि तुरगा रन सनी गतरा निथोय लौबा ngамखिबनी इंडिया की ओपनर केएल राहुल अमसुंग विराट कोहली ना यामना फजबा पार्टनरशिप अमा सेमदुना अपुनबा रन 118 यहोनखी मैच असिदा कैप्टन की थौदांग लौरिबा केएल राहुल बॉल 94 मायोकनबदा 6 अनि अमसुंग 4 तरुक यैरगा रन 62 लौरमलगा आउट ओइखिबनी अहुम सुबा बैट्समैन ओइना संगलखिबा सूर्यकुमार यादव बॉल अनि मायोकनबदा 6 अमा यैरगा रन तरुक लौरमलगा आउट ओइखी मरी सुबा बैट्समैन ओइना संगलखिबा ऋषभ पांना अतोपा ओपनर विराट कोहली गा ओवर लोइसिनबा फावबदा क्रीजदा लैबा ngамखिबदगी विकेट अनि तुरगा रन सनीगा 12 लौखिबनी इंग्लैंड की सिटी मैनचेस्टर दा चथरिबा वर्ल्ड पावर लिफ्टिंग चैंपियनशिप दा इंडिया की भावना तोटेकरना महाकी कैटेगरी दा मकोक ओइबगा लोइनना वर्ल्ड रिकॉर्ड मरी थुगाइख्रे अमदी WTA 250 चेन्नई ओपन की नुपी की सिंगल्स दा टॉप सीडेड ओइगनी हाइना थाजबा थमखिबा फ्रांस की कैरोलिन गार्सिया US ओपन की सेमीफाइनल संखिबदगी शेड्यूल की से नबा लेबदगी विड्रॉ तौख्रे हाइरे लोसिलकपदा मरोइबा पाउ मोहना नेशनल एवरेस्ट तगी हंथरबसु मणिपुर दा सुसाइड मरम ओइदुना मी सिबि चांग हेंगलकले पुंगिंग वाखल गी लैना मतम साना लायंग हौबना सुसाइड थिंग बंगमगनी हाइना डॉक्टर रोबिंद्रोना फोंदोखरे एसटी लिस्टा चलहौद्रबदी चीफ मिनिस्टर फाबा येलहौमिना ओइबा फंगलकलोय हाइना कमिटी की माइकैदगी फोंदोरकले मसा मऊ फबा खुनाई अमगिदमक सही लिसिंग मंगागी ममांगदगी लेरकलबा आयुर्वेद की कानबा लौमिनरसे हाइना मणिपुर की गवर्नर ला गणेशना फोंदोखरे नागालैंड गा ताइनबा असम की बॉर्डर दा नुमिदांग की मतमदा कर्फ्यू लैखिगनी हाइरे CBI ना प्रवीण सनामिसी की लंगला लंगजिन पुथोक्त्रबदी सुप्रीम कोर्ट ता वाकलगनी हाइना PAC ना फोंदोखरे अमदी लिसी प्रियाबु स्टीमोर की गुडविल एम्बेसडर ओइना हापख्रे पिजरिबा पाउसिंग असि लोइना हौसकी ओइना दिनुक्ति की फोंगलिबा पाउसे सिंदगी लौथोकसबा मरु ओइबा पाउसिंग मियामदा पिजबा लोइसिनजरी ताबिरिबा अमदी मिजेंग ताबिरिबा सिंबु पुष्परानी लाइसम नामुकाना खुरुमजरी
Karigumba adom ana laying bada sel yamna changbaki awaba mayoknaraba amadi ana laying bagi matangda khangningba information kaya fangdabagi awaba mayoknaraba Wabiraganu India Health Card App ki matengna ana laying bada paisa sangba hanthanba amadi ana laying baga mari lainaba information kaya laina fangbe yare India Health Card ki membership oiba mui singda piriba kanava singdi ahanbada hospital diagnostic center dental care optical store pharmacy medical equipment store physiotherapy home nursing care ambulance service na singbada India Health Card ki membership oiba mui singna 10 to 30% ki discount fangbe yai ani subada ana laying khaknatna beauty salon hotel fast food restaurant gym and fitness lifestyle and fashion store cosmetic product na singbadasu India Health Card ki membership oibiba miui khudingna 10 to 30% ki discount fangba yai masida sunatna health insurance medical checkup package medical tourism medical loan facility online doctor consultation na singbadasu 10 to 30% ki khudong chaba India Health Card holder singda bizari Kanabasing asi launabagi damag ngasima Google Play Store da sanbiduna India Health Card app download tawbiu amadi membership enroll tawbiu Download India Health Card app today. Please share. Sur Hospital Khangabok Thoba Ahangba nurse ki staff marigi dama interview pangthok sargan lagliba September ki tang 13 ayuk pung 13 taba matamda Sur Hospital Khangabokta hospital asigi nom gi matungina thagi salary pijagani amadi hospital asigi ahangba nurse marigi pham kaujari saruga bigeta singna passport size ki photograph amadi CV loinana resume ga loina biro akopa marol gi dama 9362 655 350 amukana 9362 655 350 number sida call to you Lana Thoram Taibong Singjan Loiduna Miram Len Thaduk Tuna Lairam Len the Tin Kraba Thaudam Rakis Elias David Maitena Manung Matam Chadana Hokiba Chachat Mari Thamapan English Singani Kungani Toy Langman Thagini Panichan Monomizing Korota Imung Manu Amadi Sagi Natai Marumapang Khai Punmapu Thaduk Piramnaga Mapugi Sintha Loiduna Sidaba Mapugi Lekonda Laigina Lainam Oina Tinkre Chali Bachai Nipan English Singani Kungani Toy Langman Thagina Tarahum Duni Chanba Sagol Sen Koro Numit Asida Mangani Lehun Lok Charabamatung Chaisa Taramari Thamapan English Singani Kungani Toy Langman Gitarama Pani Chanba Yumsakisa Koroda Lana Thoram Thokte Lana Thoram Asida Laikidrabagi Thawaina Sida Mapugi Kuyada English Chigna Leirunabagi Dama Mapugi Mikherol Sakson Jabagaloinana Namjaba Hailai Kradang Kachakadori Lana Thoram Asida Halaman Imai Bel Iche Chanamadi Marumapa Laikidrabaga Tinabiramba Marumapang Imu Manung Sak Kangzahudraba Singda Diamond TV ki Mateng Laujaraga Pauselasi Chachari Ayuk Pung Nipanagi Thoram Haujaraga Pung Taramatoi Pauda Roshin Jagani Paujenjari Singh Taudam Haramni Devi Mabo Taudam Dharmendra Maitei Apokpa Taudam Ombi Dayapati Elias Tabok Laima Apokpi Loinana Imung Manung Amadi Sagi Natai Sengmaizin Kaiti Nung tumhale Ishwar ki mangtat amadagi nung 27 mm gi mathakta leiba phawbada sanga yumpham nung phau pakha bem da leiba sanahal gi mana masing sembe hidak thakpadagi nung sing pungtum tumhanduna phanba ngamle masinga kidney ising kom da leiba nung sing tumhanduna mai pak na lai yimba ngamle nung leiba singna amuktang sangyeng tongthokpiu akopa marol gi dama call tobiro 9366752158 amukahana 9366752158 Layeng Zariba Sanahal Sanga Yumpam Nungpo Pakam Men Sanahal gi nungi hidak si thalubadagi fakiba miyo singdi T.S. Konjesho Kongjong M. Santi Thobal Hauka Anju Palet M.D. Serkhan Lilo K.H. Sauba Hairo Amusana Thoba Priya Khangho